Ngarang numidang Imphal West District ki Imphal Police Station na KONBA THANGMEIBAND KHOMDRAM SELUNGBA LEIKAI SANAKEITHEL LAMBI da LEIBA People's Store Kouba Dukan Amada Mashak Khangdaba Shing na Nongmei Kapshillamle Dukan PHAMBA YAOBA ama glass AKAIBA MACHET PANBADAGI SHOKTUNA LAIKANNAKHRE Ngarang numidang Nongmei Kapshillamle hariba dukan adagi mapuna Salam Shures Jahi Humpu Apokpa Leikidraba Salam Roton Mani Kawi Aduga ngarang gi thugok adada shoknaba salesman aduna thongnawjam pari jahi kunhuga humdoi apokpa thongnawjam ibu tobi kawi Nambol kabo wakchingdagini mahaki yet thangba chuba amasung segrak mayada akaiba mingsal machet na pandana soki hai Press na phongba paw magi matung inna ngarang numidang pung 8:37 tarakpa aduwaida sa Khangdaba miyoi khara na dukan asigi changfam da khaba mingshel tamna nongmei round na ni kapsillamlaga khonglei thu na mafam adu thadok laga chenki Madada dukan asigi salesman thongnawjam pari akanba mingshel na sokpadagi rimsta pukatana laikannakhi hari thogdok aduga mari leinana Imphal Police Station na case ama lokhatpaga leinana chenaba miyoi sing fanaba tikatpagi thabak chathaba hokre haina police tagi phangbu paw mana makhatari